Heirok MYC na Yaningdaba Fongdokhre YAMNA THAMOI SOKPA THAUDOK AMAGI MANUNG CHANNA THASIGI TARUK AMASUNG TAREKI LONNABA AHING da BISHNUPUR district ki Tronglaobi AWANG LEIKAI da KUKI NARCO terrorist singna bong KAPSALLAKTUNA PIKLIBA ANGANG ani HATKHIBA AMADI MADUGI MAKHA TARAKPA KHONGJANG da CRPF na KAPLAKPA NONGMEI MARUNA PANDUNA LEIKIDABA THAUDOK adubu pendaba Fongdokladuna ngarang numidang pung 8:30 da Heirok Part 1 Mayai LEIKAI Youth Club MYC na senduna LEIKAI asida candle katuna awaba Fongdokhre ngarang gi awaba Fongdokpa aduga mari leinana Heirok MYC ki secretary Hendrik Thokchomna Fongdokhibada hauzi KUKI militant singna maichaida nongmai kapningba matamda kapa haningba matamda hatpa asida ngasi faubada PALIBA sarkar asina mana pangba saduna karimata tasinadana leishinba aduga magi boat ki career da soidraga lore haiduna leinariba asi MYC club na yamna chawna condemn tawri haina Fongdokhre ngasi gi famnaiba singna ai gi imungda thokti haiduna leinariba amadi mama oibi kayana macha kaina bagi tengtha kona niliba asi nongmadi shoidana yorokpa yai haiki Henrik na makata na Fongdokhibada haukiba tha kharagi mamangda jeridasu nupi angang singbu yam nungshi haitana HATKHIBA adusu adumak matam khara namshillaga thamkhraga irang adu yashinaki asumna handaki matang asidasu namsillaga thamge haibagi mawong manba ama sarkarna tawrakpa asi yaningde ngasi aikhoina maira thamduna awaba Fongdoklibasi leikidraba sing adugi thawaina ingna chikna leiruna ba pangthokjabani hauzik sarkarna irang asibu Namat ke haibagi mawong asi tawbiganu karigumba tawraklabadi MYC club na tuminna leiroi haiki ngasigi awaba Fongdokpa aduda club asigi members amadi maira paibi kayana LEIKAI asida minute ani tuminna leptuna awaba Fongdokki thawramaduga mari leinana athuba matamda mi hatpa puthuu central force ki thawong yaningde mamit tanglaba mana panglaba sarkar gi thawong yaningde haiba slogan kaya su lauki ngarang chathakiba awaba Fongdokpa aduda Heirok MYC na koliba mafamgi club ki members sing mara paibi sing amadi pikliba angang kaya su thoraktuna saruyaki akoi KUKI militant sing asina haning matamda khoi mi se yumda changsal aga phau hat ka aduga ngasi phau sarkar sina mamit tang dun mana pangduna leiba aduga mai magi board ki career soi draga loire hana leinai ba thoso se ahan makta da khoi MYC club ki site ki condemn tawi aduga ngasi ki phamnaiba chindong kaidong singduna ai gi imung da yorokte hana leiba ai gi imung da nomor ta nomung yorokhi ba ngasi ki mama obi kyan macha kaina bagi tengkha kholna nilliba adu asita natana jiri gi thawdok ta su akoi nupi angang singbu yamna brutal obi killing yamna chatniba mong da HATKHIBA sisu akoi gi matam khara namsal laga thamgi na marmorga adum irang yanagi asumai tawraga handak ki sisu adumai dum namsal laga lotion gana khalliba sarkar gi thawong akoi MYC club ki site gi yaningde akoi ngasi gi Thoudok sina ahan brate akoi khongjang kyam changsan gre adubu khongjang khak changsan gi mahuta laigi trabagi thawaina atama santiuna leina gi damakta akoi ngasi gi candle lightning gi function sa akoi pangthok sabani aduga makha tab dasu akoi sumai sum tawraga namhat kyan khanbase akoi sarkar gi site gi tawbiganu akoi makha taba akoi tongan khongjang kya changsan lakini habase ngasi gi club mara paibi amade akoi gi youth singi asep pa phirep ni habo khong khari khamjaraga